Miss Bogdamin tabiri basungbo yumnam Anuradha Binay Kono Krumzadi. Howsek Maroiba Pauda Bamboo, our National Heritage Sabatimda, World Bamboo Day Gitarumpang Tokre. Manipur Butangdu Laitava Pibam Ama Purakpada Kalsana, Sobutang Amalobatangai Pade Haina, Manipur University of Culture Register Dakandana High Cray. Union Defense Minister na Manipur ki issue asi Haksan Lawi amati Prime Minister da taksilagani habagi thazaba pirakle haina Maheshwar Thaunazam na phongdorakre. Loinana Jawaharlal Nehru na Parliament ngangkiba puari oiraba wafam singna lebak sigi khangalaba mihut singda zawa itilama pidi haina Prime Minister Narendra Modi na phongdokre. Howse pausanone bizari Bamboo, our National Heritage Saibatimda, World Bamboo Day Gitaram, Ngasilampen Pata Labor, CHIR, Nets Office the Palandau Cray. Intake Manipur Chapter, CHIR, Nets Bronze Laboratory Lampen Part, Amasung, Apunba Imagi Macha Singh, Manipur Nasin and Apangtoki Bataram Matuda, CHIR, Nets Lampel Patki, Senior Scientist, Professor Dr. Ais Bir Kumana Thubamichunglen. Inteng Manipur Chapter Ge Convener Dr. Homan Thangzamna Thoromapu Oibakaloinana Central Agricultural University Ge College of Food Technology Ge Den Professor NG Iboyaima Punjab and Central Bank Impal Branch Ge AGM Manashi Chakrabarti Manipur Health Services Ke former Additional Director Dr. S. Manikanta Singh Amadi Manipur University Ge Department of Forest and Environment Ke Faculty Dr. R.K. Jinkaisu Tharumda Saruya K. Tharongi Maning Channa CSIR NES Lampel Patke Campus Da Wasare Singthaki. South Asia Bamboo Foundation Asu Sintuna 14th World Bamboo Day Celebration Ngasi Patsoida Leiba Bamboo Complex the Pangtokre. Rebuilding the economy with bamboo Haibatopikta. Panel discussion toba painting competition da pangtopa amati artisan sing bamboo craft demonstration utpanisang manama pungoy batharam oikibada Guru Ruben Masang bana bamboo na saba music and instrument kongki. Ngasigi tharam madada Japan ge bamboo school expert Hitoshi Yokota Ritz Kolkata ge director Saurabh Mandal retired IAS RK Nimai Manipur University ke Professor E. Bizoy Amadi Marilenaba Operation Kasu Sarugya K. World Bamboo Day ke Tharanga Marilenana World Bamboo Organization ke former President Kamesh Salam na haike. Bamboo leaves the cha sungne. Aduga China dadi bamboo sina different types of herb medicine punthoy. India da koina balochan namle. Balochan si wa banung da hobe phang ising du neba. Adusu medicine value si neba. But we need to see akoina cinema sing we need to research. Akoi paya na yatlab do. Paya ga kenoga. Akoi metan ga. Metan ji su kanu neba. Bamboo metan se display do bani. It has got its own medicinal value. And akoi thaina to basi ko link up to e torokre. But we need to revive our tradition, handicraft, culture, structure, then akoi bamboo shoots. Langbangi Homni Pamba Numita Oinaba Kunganga Laiba Layo Kreba Singi Mapamda Langban Haisoi Tamba Tharam Tahi Kudenge Pangtokana Lagbagom Ngasi Tarulak Suba Oina Langbanda Haikat Leka Tamba Tharampa Ama Langbanda Haikat Leka Tamba Love Oina Masindana Oina Mamang Lekai the Laiba Lamdaibong Community Hall the Pangtokray Oina Mamang Lekai the Laiba Pukrida Miamna Laikidrebasing Mapamda Langbangi Haisoi Temke Aduga Loinana Layo Krabasinge photo da so haikaleka tamduna
makhoi thawaina lairamlenda ingnachingna lairuna pathoniki oinang khungang amadi tonganba mafam kya dagi lakpa miyamna sulaishu kanaki taranga mari lainana langban haikat laika tamba lob oinam gi maibral doctor oinam chawam maitaina phongdokibada ngasi yaifaraba langban gi humni pamba numida asida aikhoina sak uhoba amadi sak uhodaba lai khrebasingke mafamda langban haishoi tamba thoramba se pangthokpane manipur gi mafang khudimakta so langban gi nongma panbadagi haishoi ipal langbagi thoram pangthokliba asimak aikhoina chahi taruk chupna kanglipa ka asida lautuna lakpa asege mahi kharadi phangle khanjai layo khraba al laman sengkhak natna megi tangka dagi thorakiba kangloki irangda thawaina pontha pikraba singi mafamda so haishoi ipal langliba asina manipuda tangdulaitaba purapa oirasno oinam khungang asida nungaiba yaifaba ana e yaudaba punsi nungsangba pinaba oirasno haiki Koi ngasi tawlak suba sida lawgun lak saba do kumsi sahi asidadi manipur gi mafam khuding makta su langban gi nongo pan badagi haisoi ipal langbagi thoram pangthok kir basimak koina sahi tur chupna chatha jarakpa miyam gi manipur gi kanglipa asida koina lawgun lak pado matu gi mahi khardi koi phangle hain lawjagi loina na ima lebak iramdam asigi maihau langko ngasi ngasimak thoaning daba lan thorli ba se ngasi koina wenam kung asida haisoi ipal langliba layu kraba alaman sing asigi mafam asikakta natana megi tang dagina ngasi phawbada thorokpada aikoi thawaina poda pikraba makoi gi mafam dasu aikoi gi oinam gi alaman sing sel sing maro pang sing thoroktana haiso ipal thaba asi yawan ba asimakna manipur asigi tangdu leitaba ngasi haba numisitagi purapo oirasanu loinana oinam kungang asida leibiramba alaman sing akoi gi mafam dai soi palan ba asina oinam kungang asida nadaba yektaba punsiba nungsangba yek taret salai taret ima taret ipat taret na ngasi aba numit astagi mathangi sei phawba tangdu leitaba kungang ama thambiramba oirasunu manipur ima leibak na yai phari haiba famsi thamjar Manipur bu tangdu leitaba phibamba ama purakpada culture soba thodang ka ama loba tangai phade haina Manipur University of Culture gi register al radakandana phongdokre wapamasi lalambung makong takhelambam laikai dalaiba maite traditional dancer Tisangi School and the Performing Center ge kuntramathui suba mapokuman ge tharomda haikibane aesthetic Manipur traditional and classic dance haiba hiramda center asida tha asige ahumdagi hauduna chayol ani chumna chathrakpa workshop loishin bagi tharomda Tharanga punna pangthopa foundation day ge tharamba aduda register radhakantana hauzaki matamda mama mapa singna macha singbo mahima sing tambada lairik khaktada mieng thamlaga mahi tamba asina aikhoi gi mehuron dagi lairaklaba culture kya kaithade masina aikhoi gi puari amade janabi kaya mangsilapa asina lamdamba asida khundaminariba aikhoi masenge marakta phawba nuksinabagi changwale masina state asida tongan ba pamdaba thodokya thoklaknabagi masak oire maram asina ngasige horakliba naha singda aikoge culture ase tambiba mathau tai hiram asida lenga ngaso NEP 2020 ge makada school singda tambinaba khanaba leire haike tharomaduda sarugya khiba maite traditional dancer teaching school and the performing center ge president Padmasri awardee Dr. Ilam Indirana peace and harmony among the people haiba themda ngasi pangthokleba tharomasi lamdam masida punna khunda mineriba phurup singge marakta santigi pauzen piduna manipur bu mahusage punsida halakpada achobam mateng oiragane haiki ngasigi tharomba adugi maning channa maite traditional dancer teaching school and the performing center ge maikai dagi ilambam musuk Impact News ki reporter Ilangbam Musungna handaki irangka asige manung channa Manipur gi tonga ba mafamda thokpa irang singda hakthingna satuna paudam kya miyam da pi bagi damal momento piduna ikai khamna botke Lamyan by Irabot Ningsing Tauram Observation Committee na Protection and the Preservation Committee Manipur gi makada sinduna Thabumpa ama chatharakpa hizam Irabot Ningsing Tauranga
mari lainana training program on self defense sarit sarat tambiba ngasi SK Ideal High School ngarang bamda pangthokre Thorombadada Protection and Preservation Committee Manipurgi convener PH Nando Lowang Kanglai Saktamp Langba Kangloke Director Singtham Ranjit Kumand SK Ideal High School ke Headmaster Tongbram Babudon Singh Lamyanpai Irabot Ningsing Thoram Observation Committee ke convener KS Gopen Lowang Amadi co-convener Singna President member Singh Oina Sarugyaki Tharamasiga Mari Lenana Protection and Preservation Committee Manipur ke convener PH Nando Luwana Wangaki. RPI Adwaligi National Secretary Maheso Thongnawsamna India ge Union Defense Minister Rajnath Singh Unaduna Manipur gi Irangasigi Matangda Chapchaba report amadi Irangasi Loshinaba point ke yawa memorandum bisankre. Uttar Pradesh ke Lucknow Dalaiba Union Defense Minister Rajnath Singh Yumda Ngarang UP da Laiba Maitei Amadi Maitei supporter Singapuna Chatana Unaba Adada Maheso Thongnawsamna Manipur da Hausak Toliba Irang Asigi Chapsaba Haurapam Amadi Irang Asigi Chapsaba PAODAM Tamdana Union Minister da Kanganke Unaba Aduga Mari Lainana Maheso Thongnawsamna Thadarapa video release Amada Wa Nganglatuna Hai Ngasi Mahangna Honariba Punamaka Ashi Sankuki Narco Terrorist Singdage Manipur Amadi India Bo Kalona Bapandamda Junction Bane Mapandage Ka Henba Force Sangsalakuna Manipur Satadaliba Terrorist Activities Sink Asi Matam Ladingaida Thingaudrabadi Masina Manipur Kaktage Natana India Pombada Achawa Treta Ama Orakani Haiba Wapam Union Defense Minister Masada Hiram K. Hiramasida Prime Minister da Taksan Gane Haibagi Thazabasu Pirake Haike Amaramda Achumbagida Makta Sibakidaba Manipurge Ima Singge Thauna Lingzent Ngasipa Wada Malemge Miamna Sakangaribane Hauseksu Manipur Kaibi Yaro Haiduna Kongzang Sangsileba Ima Singbo Lana Uhanba Asi Yaningde Punamaga Asi Kohanduna Manipur bo Hanagi Tangdulaitaba Pivamda Hansalangnaba Kuki Kulai Bible Singa Lainariba Su Asi Loktopa Manipura NRC Mapungphana Janahalo Haibane Chingba Wapam Singh Taksilamke Maduda Union Minister Masamana Manipurgi issue Asi Haksana Lawi Amati India ke Prime Minister da Taksangane Hainaso Thazaba Pirake Hairi Akoina request tawzabadi leader myam suloi wabira bangatani Manipur nungsibi bangatani aduna laibiba leader myam Manipur gi leader myam se Manipur gi every kachin koya nook and corner loin khangbira bangatani akoi myam na makoi singdu da haira kanda sini ko koi Manipur gi issue se sini ko makoi na chin kuki narco terrorist myam se na otlabani ko adagi di akoi maitai gi imai ben myam se da wahali ba se signi ko ado loijing loyada wari bam koi gi maitai praja myam se sumaina ware ko haiba se ai koi na part by part phazana haira kanda makoi da khangdoi ne ba ado adugi mahuta makoi hek nga hairak pakudingi hoi sir yes sir sum tau lai taragadi koi gi haina wari am sulai yes ahum da kainom change aduni aduna yes ahum da kainom chang badudi adudi tahaloi si aduna laibini ba leader myam se Manipur nuksiba nga ta oibani na ungtang punjal laga akoi gi pot akoi na hai si beba to biu discipline lai biu adusu makoi na hari ge tani hai badudi adudi yaroi akoi na khara aseng bado khangan ba mathau tai aduda khangan na bo hona si aduda khangan na ba tausi aduda action lokolak tragana Tragana, Torok Tabi Taba Amatare, than Akoi Sana, Akoi Magilabak and Gadabani, Mina can be Gadamati, Akoi can Gadabani. Taramapan Subay Asian Games Hangzhou Sainada Salibatha Sagetang Kulumdoi deke Matangta Oktobagetang Nipan Lisangani Kulumdoi Pawa Pangtoka the Ribasida Wushu discipline ge Oina India team ge player Taramatoi coach Ahum Pona Maba Taramarine Sabatimasi September ge Tangkun Numit Asida Asian Games ta Sarugiaruna Bagidamata India Thadorlakane Player Taramatogi Manungda Manipurige player home Europe Manungda Kasang district ge Mayang Lambam Sunin Singh Amadi Mayang Lambam Suraj Singh Haidiba player ani asi selection Panglapada Kaksang district Wusu Association na Harag Nungaiba Pungdopaga Loinana player ani asina Asian Games ta Iramdam pi Imalebang Manipur Gidamagda Mai Pakpa Purokpaga Loinana medal Lorok Pangamba player Oibira O Haina Kaksang district Wusu Association na Isorgi Mapamda Krumzabaka Loinana
best wishing pizari haina Kaksing district wushu association ki secretary M Bimorjal Singana thadorok pachero lamana hairi Tagdalna lay khidraba soibam nanawgi imungi damak awaba phungdokre ngasi tagdalgi member singna haukiba September ge tang nipanda palenda Assam rifle ge nongmai gulina pandana lay khidraba soibam nanaw sing apokpa soibam nongyai singge salungpham maning lekai da leiba yumda chatuna awaba saruk yaba kaloinana sel oina lupale sing manga tengbangkhe ngasi ge khongsata soibam nanawgi loina bina naduna drip ka tuna lairamba amadi hauzak phawda gamyang ke maikai dagi pigane haina yanakiba sempam sing ama phawba phanglam dabada tagdal ge maikai dagi penda phongdo pagal loinana tagdalna palengi thodokta laikhidrabada Kaksing dagi yangkhom jiten sing yauna gamyang ka yanakeba wapam sing atobada sarda yaudringai ge mamangda pangthoktrabadi atopa lupsingka loinana akan bakhongjang sangsalakani haina tagdalge president yangkhom Bhaigya Chandra Singhana media ge thongda akan ba wafam thamlakhi ma phawa phangdi habe podom tanbiri asumai tawduna aikoina thaji madudi asigulba yan war ta homasida sarkar ge maiki degi kari makhalbok to bidaba habe se aikoi tagdang ma adui kenem tawi aduna koi thaji madudi lakada matam khada government ni sadagi ma karma loidigi mamangda khopam to pasing se hangan biu kari gumba masida sarkar gi maiki degi ham thoposi phangdi tarba tagdang gi making akan Manipurda megitanga ohomdagi horaga kuke amadi kuke militant singna maitaida onsinduna chatharekliba miat minai amadi mihat mipungi thodokaya asina maramboraga jamjaraba miyoi kayana kul ngaluni haina voluntary oina jongthorokpada thasige tang taratrukta village volunteer mangapo phajangkiba adu thasige tang kun phawgi manungda thadoraktrabadi akanba khongjang sangsalagane haina lengak amadi mari leinaba singda section wathamrakli Hiramasiga mari lainana ngasi Manipur Press Club tapang topa paugi mipama amada victim family amagi mihot laukrak pam gozena hai kuki singi thawngna maram oiraga jinga tainaba maite khul sing ngang anabagi damakta yum thadoktuna chanakhiba ngaktani adumakbo khul ngakleba village volunteer singda onsinduna mipam mipun chatharakpa asi laibaktibani khul ngakleba sing atatai tahanba yaroi lenga ka asina su tumina lesion ba yaroi maram asina thase ke tang tara thrukta phakiba mioi manga ase condition da amata yaudana thadokna ba lenga ka pairiba amadi mari leinaba department singna akhana ba miang changbiyo haina apil tawke da kogi sing da kaida kogi bektai tamna nongmai kapsala leba sida kogi lamdam sibu kannaba haijaba tare sida mochu saruk yagi bani aduna miyamgi awaba amasung imung manunggi kogi lehoriba kogi imung manung haijaba tare sigi kami duna sakarna amadi kogi civil society singna kitang thawai yawsan biraga kogi condition amta yaudana thadokpiu Thasige hoki batang nipanda palent leimangai chingjinda Assam Rifles na miyamda atamna nongmai kapsalakpada nongmai maruna panduna laikhidraba amadi makhongda nongmai na panduna hausa sisa hospital da lain chathiriba kaksing cha ani ki makamda ngasi Delhi Kaksing Society ge General Secretary Dr. Naurem Bobona Luchingba Society asage member singna selge tengmang pikre timma duna ahan bada kaksing sumnang laikai sambalai parengdagi athoba yengkhop jitengi yumda haktengana chatuna imung manunggi awabada sarugi yabaga loinana leikhidrabagi loina bida lupalising kuntaru ke sempham temang pikhe tungda kaksing sabal asangba parengdagi makhongda nomaina panduna siza hospital da laikanariba mayang lambam samsundar allies inaubige manakta chatuna lupalising kumanga ge sephang khusana khe ngazigi temang piba aduga mari leinana Delhi Kaksing Society ge General Secretary Dr. Naurem Bobona pongdorakpada Delhi da thabak tagduna leba Kaksing sa family singi oiba Delhi Kaksing Society ge member singna angamba samphan sing khaigan aduna selgi tengbanga se pizabani ngase Manipur da tangdu leita daba Manipur bo machet tahanabagi hauragleba iranga sida center amadi state lenganga athoba matamda tangdu leita ba purakna ba honabiyo haina apel tawrakle
Chaliba chahi asigi megi tangka ahumdagi narco chinkugi terrorist singna mitai da satarakpa hatpatupa yumai thabagi thokdokta megi tang mangada Perjon district ke manung chanba mogom village da hatpi kraba Pechimayom pa Ibo Choba Singh Jahid Nipu Apopa Pechimayom pa Ibo Hal Singh Sabongkok Makhal Laikai da Chaingak Chaishuna Nipalak Suba Oina Angambasal gi Mateng Pangkre P Ibo Choba Singh Mogom Village da Tabag Subagi Megi Tangka Ahumge Mamangdagi Laibani Haide Mahagi Chinkuge Narco Terrorist Singna Hatki Badagi Masa Pangdaduna Lairak Badagi Pangona Mahot Sinduna Aruba Mathong Mangam Pangthokibani Mahaki Loinabi Amasung Machanabi Class 4 Tamlibi Anile Hauri Sengak Saisuna Kamiloke Thaudoktage Hauduna Lamlai Kendra Manungdagi Laikidraba Athawasingi Imung Manungi Awa Anada Sarugyaba Oina Angambaselgi Mateng Pangduna Laglai Haide Silong Christian Brothers and Spirit led Minister Manipur Number 7 Lekaina Thanga Jinka Community Hall da Hangba Relicam da Changjapam Lodiba Inmate Singi Nomada Sangtraba Yadraba Polam Singh Ngasibateng Pangkre Spirit Ministry Manipur Number 7 Lekaige Robert Tongbramna Luchingduna Relicam Asida Laktuna Pikliba Angang Singi Serleg Nastrogen Lactogen Diaper Yerum Exercise Book Pencil, column, cake, chocolate, amadi aday achapot, makal sink, Dettol, face wash, amadi haksang sapol, mahiro sink, leishabi, macha sink, angang singi, amadi ahalna season anaba panik piron sing na jingba polongkya rally campa asida lagduna mapam sida leidiba musing da yantoke amaramda thanga moirang them da leiba rally camp da su nomagi tangai padana changba polam sing mateng pangki Housing Manipur da Toliba Kangloke Land Asi Loishinge Maira Paibi Singh Numit Tarani Pazenbio Haina India ge Union Home Minister Amit Sahana Pondoliba Wapamasila Activity Toliba Lana Asi Maira Paibi Singh na Sandohan ba Oina Miamda Lana Uhle Haina Lomai Seluki Secretary Assam Nirmalana Pendapa Pondokre Manipur Press Club da Pangtopa Paugi Mipama Amada Mahana Makata na Hai Toliba Lanta Asagi Kudong Saba Lauraka Assam Rappers na Maiti Kul Amadi Kul Ngangliba Volunteer Singh Unsalapa Asi Tingna Bagi Damakta Yimda Leramba Maira Paibi Singh Imalebag Kandaba Yade Haina Thorakpane Miyangi Maikai Dagi Michang Mikai Naiba Assam Rappel Lokto U Haina Aroiba Kolau Asi Tabi bagi mahuta Maira Paibi Singh Fazilo Haina Pongdorokpa Asidi Apian pa Oide Amit Sage Wapampa Asina Kuki da Hena support Taurapra Haibagi Chingnaba Mayak Sangale Maramasana Samtrapal Lotok Triba Pauba Maira Paibi Singh na Hidama Amadada compromise Tauroi Matam Supada Assam Rifle ge Mayuk da Lepigani Maira Paibi Singh ge Leibang Ningba Thongna Khangna India Lengang na Sutawu Tawiu Loinana Delhi da Chatkiba MLA Minister Singna Miyangi Ihol Khangna Tokai ba Warep Lauraga Hanbirakano Manipurgi Intrigitri Kairuitaba Amatta Oiba Warep Lauraga Hanbira Uhaiki Maki atopa maike ko ki militant sing da support tawre ai base ta sing na ai koi khange handak ti mayek sing le ai koi Matang kaya gi mamang dagi Manipur gi nupi sing dadi Manipur gi oiba issue da Manipur gi oiba wato ama yekta da masi hen na luraba tanfam da masi yamna critical oira kan dadi hawnaru batong da na Manipur gi nupi sing di loina bak thoklakani Police na pasang kiba kulungak pa mga atubada condition na mati yaudana thadopira o haina ngasi Imphal East ki Soibam Laikai Community Hall da miyam na wakan mi pamsa thakrai Soibam Laikai Wangkai Kuno Apanba Maira Paibina Sinduna Chatakiba Wakan Bipampa Aduda Saru Yakibi Tharoijam Surona Hai Haukiba Thangza Numita Kongbadagi Kulngakpa Myoy Manga Paduna Makoigi Mathakta Paliba Ek Atubada Lautoktana Condition Amata Yaudana Thadurakadabani Karigumba Lengak Asina Tabidaba Taragadi Miyangi Oiba Akanba Kongjang Sangsalakani Pondoke Mangna Hai Leibak Ngakpinaba Mihoto Oina
Thagatkiba angam athok-sing ngasidi wahi amada phawba phongdoktana tumina leidi masida kuki refugee singna lamdam asigi loijing loyada atada kham leitana nongmai kapsalaktuna landariba asida lebak kidamakta thawai kathok-tuna tumba chaba khangdana lanthenariba miyoisingbo maran kaya ama sizinduna phajanduna thamba haibasi mama oibisingna yaningde Lengangna lokadaba thodang kaya ngasi lamdam asigi miyoi kayada loduna lebak asi kaibi yaroi haina ngaktuna lakli kuki refugee singna lengaki mapi mapa oiriba chief minister and birenbo phajataba wahi wata kayana social media da jai thambage varenu oirakliba amadi maidai nupi singbo ot naiba ijat manghan baner singba sing asigi matakta ngasi bawa karigumba amatagi accent Laukatuna Jairak Pibangamde Aduga Maranta Leijatraba Lebak Kidamakta Thorakliba Mioikiadadi Pava Punba Ekea Pansanba Asi Tobikano Masi Akan Mamong the Yanning de Haike. Charging Habiraga Mataka Akan by Excel Lokatidana, Pandidana Makoi Buriman, Lokari was a Yanning there, Makoi Soto, Matayal and the Tado Piu, Hydro Wapama, from Jaraga, Akoina Sigi, Sijabane. Masih sunate aku yang nak akan ba makoi matak tapal be action dah sih loktok riba loktok terga di soto yau kan hadok kita targa di aku akan ba yang catar akan ni aku akan jaya kamjani Manipur Police ke Special Commando na Phajan Kiba khul ngapa mioi manga condition amata yau dana thado o haibge demanda ngasi mapong kya da miamna National Highway yamna lambi thingduna khongsang sangsle Lambi Tingbagi Kongsan Asi Imphal East ke Oina Imphal Yadipok Lambi ke Kongba Wangkai Ayangpale Imphal Urkrun Lambi ke Oina Kurai Lamlong Ahongge ge Saruk Singda Maira Paibi Singna Lambi da Wapai Sinduna Ajata Awok Sing Thingke Imphal West ke Oina Su Indo Myanmar Road ke Singzamai area da Masing Yam Laba Miamna Lambi da Thoraktuna Asian Highway asi Tingbagi Tabak Chatake Lambi Tingbagi Kongsan Asina Marampa Oiraga Miamna Chatok Session Tobada Jauna Kudong Sataba Mayona Ke Adobo Ana Ayek Lining Laishonja Yauna Essential Service Ke Oina de Komtoke Ayangpale Lambi Ge Sarukta de Security Force Ke Gari Pauba Chatanki de Miamna Lambi Tingbagi Kongzang Manungda Pamdaba Tautok Toktanaba Mapam Karada Police Personnel Ching Saitokuna Ngaksen Bagi Mamita Ke Porongpat Soibam Laikai Hatta Chaithabi Leirak Salam Thong Chairen Thong Kawa Singzamai Kiamgaina Chingba Mapam Kyada Lambi Tingbadagi Miamgi Hanagi Chatok Session Tawada Chauna Panba Pikre Panbayabadi Pakiba Mioi Manga Asi Judicial Magistrate Potoklaba Matum Rimata Lokta Krabrani Impal Manungi Lambi Singso Tingzinduna Haidiba Mioi Sing Adu Condition Amata Yautana Tadokadabane Haina Davitoke Ngasi Satakiba Kongzang Aduda Sarukiaribi Amana Hai Hauzik Toli Batangdu Laitadaba Pivamba Asida Landamba Asege Nahakiana Lojing Loyada Koki Terrorist na Chatadakriba Lanta Asidagi Ngaktongnaba Honazariba Singbu Pazin Bana Waroshin Purapangamloy Hena Miamba Haurangnaba Lengan Sembigano Haike Haidiba Kongsang Singka Adu Imphal East ke Kurai New Chekol Imphal West ke Kaishampat Kawanan Chingbada Yamlaba Nupi Chingna Lambi Thingke Kulngapa Mioi Manga Atubada Condition Amata Yautana Tadokadabane Karigumba Tadokaba Taragade Kokomina Akanba Kongsang Sangsineba Sem Satuna Lady Haina Kokomige Coordinator Zetendra Ningomana Pondokre Ngasi Lampenta Laiba Kokomige Office the Pangtopa Pomisanga Unabada Mahana Hai Jin Kuki Narco Terrorist Singna Mita Miamda Nomai Kapsilatuna Aso Apand Nanghanba Amadi Mishimina Kya Thoaliba Mayam Asi Lengak Asina Ngakthokpa Ngamdabana Marampo Oiraga Lamdamba Asibu Nungsijaba Kiana Tholaktuna Tumba Jaba Kangana Kulangang Liba Kiada Paba Punbagi Tabak Chatharekliba Asi Lengangna Kudakta Lekpadabani Masina Lamdam Asida Tangdu Laitaba Purapagi Mahuta Makal Kayagi issue Thoktuna
amuka hena tangdu leita daba oirakane amadi hauzik aikhoina thengnariba lant asi mai pakpadi lairadana aikhoi masing emarakta imunai motarak pe yai haibagi akibalai maramasina asigumba thabaga asi lengangda tobigano mauna hai lamdam asigi chinku ke narco terrorist singna leiriba chingi mapamba amadi tambakta lengangna yenglaba mieng asikarino masi miamna yaba ngamloi kunai asibo kannanaba khol ngakluraga halakpada police na phajankhriba mioi manga adu athuba matamda condition amate yaudana thadorakadabane kokomina lengakta haizariba asi tapham thoi karigumba lengak asina tabidaba taragadi miyamga loinana makhal makha kyage khongjang changsinaba sem saba loide sangsingadariba khongjan asi lamdam asida amo hanna mahusage punsida tangdu leitaba ngamnanabage khongjangni haike matau tai karigumba tabidaba taragadi leidiba manipur miyamga punlaga kokomina makhal makha kyage khongjang changsinaba koi sem saba loide sangsilib khongjang ase sangadru khongjang ase atigi nate tangdu leita pornene bugidam tani duna tangdu leita pornene bugidam ta tongan ba makhal gi step ekoi bu sahan me aba miyam bu yenu han me aba step amal pawa lowi ga tana ba government ki mai da kokomin thamle Amaramda khulngakpa khunjam manga thasge tang taratrukda security na phakiba adu ngasi phawa thadoktabage mayokta ngasi ahing nongyaidage manipur pombada pungni phunipange band lauthokre ngasi kawa phawai bi lampakta all langthabal kendra clubs coordinating committee all langthabal kendra mairapaibi coordinating committee all komba road united clubs organization Kuramakhong United Club Sagolban Kuramakhong amadi 1 number 23 Apunba Club Mairapaibi Kuraina Punduna Miyangi Mepam Pangtolaba Matung Warep Lautuna Manipur Pumba Pung Nipunipangi Banda Ase Lautokibane Karigumba Pung Nipunipangi Banda Asage Manungda Pakiba Kul Ngapa Kunja Manga Lengangna Tadarak Trabadi Akan Bakhongjang Kyasu Changshingane Ban manungda mai ising analying dharma karma electronic amasung print media essential servicing de komthokani haike ngasi ayu pung mapalom tabda imphal dagi swarsanpur tabna lakpa army gari taruk lomp nambol amati akoi bada khundariba khulsingi mairapaibi imachingna nambol kai tent mapa tidim lambi thingduna chalhan khidre Mairapaibi imasingna lambida phak thazalaga phamjinduna lambi thingki nambom police tempa amalaktuna lambi thingbada handongnaba army ching sakinaba hainet honaki adumoinama mairapaibi imasingna yadabadigi lambi thingba makha sathaki loinana army gari sing adopung taramakhay rom tabada imphalomda amohanki amaramda ngaiha kanaraga BSF ki temba imphal lomdage haidarakpada nambol kaithen tidin labida Army Singh Thingba Mapamda Mairapaibi Ima Singna Thingduna Halanke Mairapaibi Amana Pongdorakpada Army CRPF BSF Singh Arakpa Khudingi Kugi Kulai Paibe Singhe Mijang Hekta Changi Maitei Singh Hanaba Honabada Mateng Yamna Panglai Aduna Kugi Militant Singda Mateng Pangadabana Assam Rifles Army Singh Thingbagi Khongjang Sangsan Mani Haike Amaramda Ningthakong Kaitel da so ngase ayupung taredom tabadagi hauna Mairapaibi Ima Singna nungthina thengba phawba BSF ke arakpa gari sing thatuna thamke Haukiba megitang ahomdagi hauduna Manipur da thorakliba kangloki irang ase athoba matamda loishinduna Manipur da santi purau amadi mausa gom ingna chikna leiba phanganbio haina All Thanga People's Organization da Adbona Sinduna Bisnupur District e manungchana leiba Sendra da ngase wakanme phamphangkrai wakanme phamba duda saru yakibe ningthozam santi kobi mera paibi nupi amana phongdorakibada Amit Sahana nupi sing lambi sorokta Laibasing Pazilo Aduga Numitara Nige Manungda Land Loishinge Hairapa Angapapo E Zatpi Zat Kaitana Nukshi Salman Nana Laiminaramba Kunaini Adubo Ngasidi Kuki Singna Makuta Kulai Pairaga Maitegi Jatipo Atandana Singnaraga Hatbatupa Haurakpa Nupi Kiabu Izat
manghanba horapa kaya sing asitagi isana isabu kanjanaba maitei jati kananaba icha sing kananaba thorakpade masida maira paibi singbo phajin biraga maitei khunai sibu loisin bige haibiribra sahili sing ka ani ke mathakta puari leijaraba maitei khunai gi tanna thanaba yadraba moirang thangjing Kobro loktak papu kuki singna tongan ba maming thonjaleba asi ain gi oiba cherak pibiyo handaki ihau loishendriba asi kuki singi popi lokpa ngairibra hairaduna lengangna lan asi athuba matamda loishenbiduna santi phanganbiyo haike Amaramda Bisnupur district ke manung chanba Moirang Khunau Bazar su All Thanga People's Organization Sinduna Manipur ge saktam kaibe yaroi go back chinkuki narco terrorist Manipura athopada santipura o haina lengakta takseladuna wakami phambaga loinana kholaw lauke Sagi asagi megi tangka dage hauduna kuki kulai paiba singna mai makai mai thadokraba mioi singe yum sanaraba lengana pigane haina lauthokiba sampam pa adu chanaba yaba sampam nate maram asina lengana compensation ta pinanaba atwa matamda form thazil o haina khangna lagliba adu thazanba ngamloi haina joint committee on war affected maite victims Manipur gi chairman ke ratana phongdorakli Wapam asi tangwi banda leiba ima kontongan begi changlenda handaki irang asige taitenda phanglaba Manipurgi tongamba leibak singi miyut singna mifamba ama pangtholaba matungda victim singi oiba punba committee ama semlaba matung lauthokibani hiram asige matangda ratana maka taraduna housing state asida thokleba lan asi maitei mitam singna hauduna thokeba lan nate lan asi kuki khulai paiba singna lanta horakpada lengangna matam sana control tahodaba aduna thokibani hairiba maram asi lengangna khangbiduna maitei khunsa singi mangkraba lanthum kaya asige chapsaba compensation adu pibiyo madu nataduna sumnage apikpa sempamba khara piraga loishinge haibage wakalonta ase yaningde doinana lan asege victim singe oiba issue singda victim singe oiba committee asege ayaba yaudana kanagumba lupa amati lengangna warep amata lobigano haike Chanda de kanam kana karim tana ai ki lam namoi go mena pali base makoi na suksoi soi tana ai koi nong ta nong madi ai ki phangam thok to pigani aduga matam khara waba ya ba ware hujiti ai lak manga na lak taret amana ai ki war su wana es yang wari ngai da sima khak phang su phare na losin biganu chap chana dom ni mangri ba ai ki mangri me am chukse hangna na ba koi na suksoi soi na honagani committee sina ha go khomse aloi bena Samurai lakpam Dhiren Sarmane iba changakam Gyanesho na music compose tauba Aruna Gitana produce tauba amadi Guru Aribam Hemalatana sakpa imagi nakon pi haina mingthon by isai ngasi Irel Bungda Leiba Huyal Lalong Manipuri Thangta Cultural Association ge hold up Pongkre Tharamaduga Mari Lainana isai asigi producer Arunana Hai Manipura Housek Mayong Nariba Lanta ase Hakthingana amadi Nakoinana Saruk Yariba Athoba Singda Thona Hamningba Wahikya Mipung Kudingi Manakta Satuna Haiba Ngamdabadagi Kari Upai Tauraka Haigani Thirakpa Matamda Isai Ase Pongbani Isai Asina Marampo Oiraga Lanthingnariba Volunteer Amadi Miyamda Hena Thona Hapa Oirasunu Haike Coalition Against Drug and Alcohol kada lingkhat kiba chahi taratare surokpage mapokuman thoram ngasi pureiromba khongnang makhong kunung mamangda leiba kada ge head office ta pangthokre Tharomaduda All Manipur Women Social Reformation and Development Samaj Nubi Samaj ke President Toksom Ramani Coalition Against Drug and Alcohol
Kadage President Hijam Priyokumar Amadi United People's Front UPF ke advisor Laisang Bump Jaduna Athoiba Mitunglen Thoramapu Amadi Akanaba Mitunglen Oina Saruyaki Amadi Kadage Tongantongama District Committee game members Sungsu Saruyaki Ngasigi Thoramatuda Kadage former advisor Laikidraba Moirang Tem Joy Chandragi photo da so Miamna Haile Katuna Ikaikumnaba Utkibagaloidana Housek Oidiba Leba ki Irang Asida Laikidraba Athowa Singe Mapamna minute Ama Tumina Leptana Ikaikumnaba Utki Tauranga Marilenana Kadagi General Secretary Gichandra Mangana Hai Manipurda Inkalagliba Naha Singna Nisagi Ipak da Tauduna Laikhi Gadabadagi Karam Makai Tingbang Ngamnanabagi Haiduna Kadana Chahikayagi Mamangdagi Nisha Tingbagi Tabak Chataduna Lagli Kadana Sangsilapa Kongsang Kudimakta Miamna Achoba Mateng Pambagi Damakta Miambo Kadagi Maikaidagi Tagapa Pongdogli Loinana Manipurda Hokiba Megi Tanka Humdagi Hauduna Togleba Kangloki Iranka Asigi Kudum Saba Lautuna Kanagamba Mioi Karana Nisha Yonba Takpa Chabagi Tabak Taudaklibasi Yariba Makaita Wigano Lebak Asida Asuk Luraba Matamba Asida Irandamba Asibo Karamna Kangane Kanbagi Mahota Nisada Mai Onsinduna Laitopagi Matam Nate Iranga Asina Marampo Oiduna Kadana Changsalakpa Nisa Tingbagi Kongsak Matam Kara Leb Lurabasu Makatana Adumag Lepalaitana Chatakigane Loinana Tokliba Lanta Asisu Draka Mari Lainai Haina Lawi Maram Asina Lenganga Sortam Policy Ama Oina Housek Tokliba Iranga Loishinba Masigi Matungda Long term policy Ama Oina Manipuri Purub Kuding Draktagi Kalonaba policy Ama Sinba Darkar Oi Nataba Taragati Manipur Asi Anishuba Golden Triangle Ama Oirakani Pongdoke Manipur ge Chalage Koye na Indian Parliament ke Marshal ge Koyet Oiragani Haina Pauseda Yaurakliba Asi Yabangam Loi Haina Manipur Pandit Loishang na Pongdorakle Ngasi Manipur Press Club Tapang Thopa Paugi Mipampa Amada Manipur Pandit Loishang Maru Loishangi Pandit Ngariam Bump Kompana High Sri Sri Govinda Temple Board ke roll number 42 da Yauduna Ladyba Ningthauge Award Oina Ladyba Jaipatra Sana Khuji Khamen Chatpa Lamthang Khulak Reshon Puri Singh Asi Chairap Amadi Gerot ke Pamnaiba Singh Ishai Sakpa Wari Liba Brahma Sabage Sangnaiba Miyoshenka Amadi Umangka Laige Haraubuda Lamda Sengna Tabak Tauriba Amaiba Amaibi Pena Kongba Singh Culture Inatka Mari Laina Bada Mana Amani Amadi Sri Sri Govinda Temple Board ke roll number 52 da Yauduna Ladyba Koyet Salai Oinaba Asidi Kanagumba Mitamba Amatana Sizinaba Yade Masidi Rizam Ne Haiduna Yauri Babu Matong Marampa Kangdana Inat Chaikainaba Honaba Pamba Miyoi Kuzo Karana Insinduna Indian Parliament ke Marshal ge Koyet Oigani Hairibasi Atoba Matamda Handok Piu Natrabadi Hairiba Miyoi Shinka Adugi Matakta Accent Lokanaba Logi Tongda Jalagani Haiki Jawaharlal Nehru na Parliament Ngankiba Puwari Oiraba Wapam Laibaka Lainaba Arondamba Mari Haibaduna Lebaksege Kangalaba Miyuchingda Asaway Til Ama Housek Supidi Haina Prime Minister Narendra Modi Nangase Pondokre British Lengaktagi Ningtamba Panglaba Matungda Ariba Parliamentar Chahi Maripurongge Mamangda Thokiba Thotoke Kongul Prime Minister Modi na Leadeduna Wapam Singase Thamkibani Hairi Lesangma Samapan Niputare ke August ke Tangtara Mangada Lebaka Sige Ahanba Prime Minister Jawaharlal Nehru na Lebakta Thamkiba Wapam Ahingi Pungzagi Kangsina Yerapa Matamda Malena Tumlingaida Indiana Punsi Amasung Ningtamba Makeup Thoke Nehru ge Ahingda Makeup Thoki Haiba Wangangduna Aikoibu Ithil Piri Adal Bihari Bajpayee na su Haikibada Lengaka Haibasi Lakani Amati Sakkigani Adabu
Leibak asidi adum lehogani all parliament building i puarida milestone to oina lehori bathodok sing Prime Minister Modi na panki. Numit mangani chatagadaba parliament ki special session ta asida proceeding sing Anoba Parliament building da transfer toba ugadawri masigi thodok parliament ki historic journey asi mi khudimangna ningsingduna lehoragani haina Prime Minister Modi na haiki hanagi President Singh amasung Prime Minister Singhi maphamdasu Prime Minister Modi na ikai khamna utki hausikaro bada maroi bapau omone pizari Bamboo our National Heritage Saibathimda World Bamboo Day ki thoram pangthokre Manipur bu tangdulai taba phibam ama purakpada culture na asoba thodang ama loba tangai phade haina Manipur University of Culture ge register Radhakantana haikre Union Defence Minister na Manipur gi issue asi haksana lawi amade Prime Minister da taksilagani hai bagi thazaba piragle haina Maheshwar Thongnawjam na phongdokre Loinana Jawaharlal Nehru na Parliament ngangkhiba puari oiraba wafam singna lebak sege khangalaba miho singda chawaitil ama piri haina Prime Minister Narendra Modi na phongdokre Image PAODAM ngasigdi matang sedaloi jere meng tabiri besang mu amuka hana khurum jare